ꯂꯩꯒꯁꯦ ꯌꯥꯎꯍꯟꯒꯗꯧꯅꯤ ꯆꯦꯡꯒꯁꯦ ꯌꯥꯎꯍꯟꯒꯗꯧꯅꯤꯅꯦ ꯐꯧꯒ ꯉꯥ ꯊꯣꯡꯕꯅꯦ ꯍꯥꯎꯅꯤ ꯍꯦꯁꯤ ꯉꯥꯁꯦ ꯌꯥꯏ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯒꯤ ꯃꯥꯒꯤ ꯆꯥꯛ ꯆꯥꯕ ꯍꯧꯕ ꯅꯨꯃꯤꯠꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯒꯤ ꯃꯥꯁꯨ ꯆꯥꯕ ꯊꯛꯄ ꯌꯥꯔꯅꯤ ꯍꯥꯏꯕꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯔꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯥꯕꯗ ꯆꯥꯅꯤꯡꯗꯅ ꯌꯦꯡꯗꯅ ꯀꯩꯅꯣ ꯇꯧꯗꯅ ꯇꯧꯔꯝꯕꯗꯣ ꯃꯥꯁꯨ ꯈꯔ ꯆꯥꯕ ꯍꯧꯕ ꯌꯥꯒꯗꯣꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯃꯥꯒꯤ ꯑꯣꯏꯅ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯅꯨꯃꯤꯠꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯃꯥꯒꯤ ꯆꯒꯨꯝꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯉꯁꯤ ꯈꯔ ꯃꯥꯒꯤ ꯀꯩꯅꯣꯝꯃ ꯄꯤꯖꯔꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯅꯤ ꯀꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯦꯅ ꯃꯌꯥꯝ ꯇꯧꯔꯤ ꯑꯗꯣ ꯃꯥꯒꯤ ꯆꯒꯨꯝꯕꯒꯤ ꯍꯣꯔꯦꯟ ꯆꯥꯛ ꯏꯟꯕ ꯈꯣꯠꯄ ꯇꯧꯕꯗꯨꯁꯨ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯌꯥꯝ ꯆꯥꯎꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤ ꯌꯥꯝ ꯀꯟꯅ ꯀꯧꯔꯒ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯃꯤꯟꯅꯕ ꯐꯦꯃꯤꯂꯤ ꯐ꯭ꯔꯦꯟ ꯑꯃꯅꯤ ꯀꯧꯔꯒꯀꯣ ꯑꯩꯈꯣই ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯃꯤꯟꯅꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯀꯣ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤ ꯀꯩꯅꯣꯁꯤꯅ ꯂꯥꯛꯄꯗ 2020ꯁꯤꯅ ꯂꯥꯛꯄꯗ ꯃꯌꯥꯝꯒꯤꯁꯨ ꯅ꯭ꯌꯨ ꯏꯌꯔ ꯔꯤꯖꯣꯂꯨꯁꯟ ꯃꯌꯥꯝ ꯂꯩꯅꯔꯝꯕꯅꯤ ꯑꯩꯒꯤꯁꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯅ ꯂꯥꯛꯄꯗ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯁꯦ ꯑꯩꯁꯦ ꯏꯁꯥꯁꯦ ꯈꯔ ꯅꯣꯏꯈꯠꯇꯅ ꯆꯥꯔꯨꯕ ꯃꯌꯥꯝꯗꯨꯅ ꯑꯩ ꯆꯥꯕ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯅ ꯆꯥꯔꯨꯕꯗꯨꯅ ꯏꯁꯥꯁꯦ ꯅꯣꯏꯈꯠꯇꯅ ꯍꯧꯖꯤꯛ BPꯒꯁꯦ ꯈꯔ ꯋꯥꯡꯈꯠꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯁꯥꯟꯅꯕꯁꯨ ꯍꯧꯖꯔꯦ ꯅ꯭ꯌꯨ ꯏꯌꯔ ꯌꯧꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯔꯦ ꯁꯥꯟꯅꯕꯕꯨꯗꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯥꯟꯅꯕꯁꯨ ꯍꯧꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯗꯥꯏꯠ ꯄ꯭ꯂꯥꯟꯁꯤꯁꯨ ꯈꯔ ꯆꯦꯟꯖ ꯇꯧꯖꯔꯦ ꯃꯌꯥꯝꯗ ꯑꯗꯨꯁꯨ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯁꯣꯝꯗ ꯍꯧꯖꯤꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯣꯏꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯋꯥꯔꯛꯑꯥꯎꯠ ꯈꯔ ꯇꯧꯕꯤꯔꯒ ꯆꯥꯔꯒꯗꯤ ꯍꯦꯟꯅ ꯐꯅꯤꯀꯣ ꯑꯩꯁꯨ ꯋꯥꯔꯛꯑꯥꯎꯠ ꯇꯧꯍꯧꯗ꯭ꯔꯦꯕ ꯊꯕꯛꯅ ꯐꯔꯛ ꯇꯥꯅꯕ ꯆꯤꯟꯅꯕꯗꯨꯅ ꯀꯩꯅꯣ ꯇꯧꯗꯅ ꯑꯗꯨꯅ ꯊꯕꯛꯇꯤ ꯋꯥꯔꯛꯑꯥꯎꯠꯇꯤ ꯏꯇꯧ ꯇꯧꯗꯅ ꯁꯨꯝ ꯆꯥꯁꯟꯕꯅ ꯍꯦꯟꯈꯤꯕꯗꯨꯅ ꯍꯛꯆꯥꯡꯗ ꯁꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ 2020ꯁꯤ ꯌꯧꯔꯕꯅꯤꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯅꯧꯕ ꯆꯦꯟꯖꯦꯁ ꯈꯔꯁꯨ ꯄꯣꯔꯛꯀꯦꯅ ꯈꯟꯖꯩ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯁꯥꯁꯦ ꯍꯥꯟꯅ ꯑꯝꯇ ꯆꯦꯟꯖ ꯇꯧꯈꯤꯒꯦ ꯏꯁꯥꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯍꯥꯏꯇꯥꯔꯦꯀꯣ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯆꯦꯟꯖ ꯇꯧꯔꯒ ꯑꯐꯕꯔꯣꯝꯗ ꯆꯦꯟꯖ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯣꯏꯅꯕꯁꯨ ꯑꯩ ꯍꯣꯠꯅꯖꯒꯦ ꯉꯝꯕ ꯉꯝꯗꯕꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩ ꯇꯧꯒꯦꯅ ꯈꯟꯖꯔꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯑꯩ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡꯒꯤ ꯆꯒꯨꯝꯕꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯀꯃꯦꯟꯗ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯅꯨꯃꯤꯠꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯥꯁꯤꯅ ꯑꯍꯥꯟꯕ ꯆꯥꯛ ꯆꯥꯗꯣꯏꯅꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯀꯣ ꯑꯩ ꯏꯆꯟꯅꯨꯄꯤꯁꯨ ꯀꯧꯋꯦ ꯃꯥꯅ ꯁꯤꯗ ꯃꯅꯤꯄꯥꯜꯗ ꯂꯩꯕꯅꯦ ꯑꯗꯣ ꯃꯥꯁꯨ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯄꯨꯂꯞ ꯑꯉꯥꯡꯁꯦ ꯉꯁꯤꯗꯤ ꯆꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯨ ꯇꯧꯒꯦꯅ ꯇꯧꯔꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯣꯏ ꯍꯩ ꯀꯩꯒꯤꯅꯣ ꯁꯤ ꯆꯨꯞꯄꯤꯁꯦ ꯆꯨꯞꯀꯅꯨꯁꯤ ꯆꯟꯗꯣꯟꯒꯁꯤꯗꯤ ꯅꯥꯇꯣꯟ ꯀꯩꯅꯣ ꯃꯥꯟꯕꯁꯤꯗ ꯆꯟꯗꯣꯟ ꯆꯟꯗꯣꯟꯁꯤ ꯌꯥꯝ ꯄꯥꯛꯅ ꯊꯤꯜꯂꯤꯀꯣ ꯏꯕꯨꯡꯉꯣꯒꯤꯗꯤ ꯌꯥꯝ ꯐꯖꯅ ꯆꯟꯗꯣꯟꯗ ꯁꯝꯆꯦꯠꯅ ꯊꯤꯜꯂꯤꯅꯤ ꯁꯝꯆꯦꯠꯀꯤ ꯃꯅꯤꯡ ꯃꯃꯤ ꯎꯅꯤꯡꯉꯣ ꯃꯆꯥ ꯌꯦꯡꯈ꯭ꯔꯦ ꯑꯃ ꯁꯨꯔꯦꯀꯣ ꯀꯩꯅꯣ ꯃꯥꯗꯤ ꯀꯩꯁꯨ ꯐꯥꯎꯗꯦ ꯊꯦꯡꯕꯅꯦ ꯒꯥꯟ ꯆꯝꯐꯨꯠ ꯈꯦꯔ ꯉꯥꯅꯤ ꯑꯅꯤ ꯁꯨꯔꯦ ꯑꯅꯤ ꯑꯃꯨꯛ ꯐꯪꯖꯔꯦ कापो पता काप चलो ahun sore कोई चीज़ बोलता है हाँ खेल लोग ते तंग हालो ने कमाई तो क्या ती wow yang hao ni हावड़ा अच्छा हावड़ा tuk kata we first nika हावड़ा sorry पैसा सिंगंद्रिये पैसा से यावरा ए यावदी कइनो क्वादे पैसा दे म्याम लो यावदिने ꯂꯩꯒꯁꯦ ꯌꯥꯎꯍꯟꯒꯗꯧꯅꯤ ꯆꯦꯡꯒꯁꯦ ꯌꯥꯎꯍꯟꯒꯗꯧꯅꯤꯅꯦ ꯐꯧꯒ ꯆꯦꯡꯒꯁꯦ ꯆꯤꯡꯁꯜꯂꯣ ला 시수라 ꯂꯩꯗꯤ ꯀꯩꯁꯨ ꯄꯥꯏꯅ ꯂꯣꯏ ꯄꯥꯏꯍꯟꯒꯗꯧꯅꯤ ꯒꯨ ꯌꯦꯡꯉꯣ ꯀꯩꯀꯩ ꯍꯥꯟꯅ ꯂꯥꯏꯗꯤ ꯍꯥꯟꯅ ꯄꯥꯏꯍꯟꯅꯤꯡꯉꯦ ꯂꯥꯏ ꯃꯃꯥꯡ ꯊꯝꯒꯦ 담모다 마 라라 땡 구구 पायरो मचा पायरो 땡 날 빨고 아붕아 어이
lấy bạc ninh rồi đấy อันนี้สวย Siêng vai đâu, siêng vai đâu, siêng vai đâu, siêng chốc đi ấy, em đã solo. Siêng, à, siêng, sana anh bán cái gì? 啊，谢伟谁？那个啊，妈咪，你说了，你说了。 포토카 보내. 아, 마마이 웃을 내가 또. Sabi mo mo di malado on 我 Andre. 操你个，花白对了， 오빠 hello, hello. 에, 是个花的， 오빠. 对吧？ 야래. 啊嘞，是的，哥，我现在给这个回家，咋干呀？那个， Ate mo se kogi pazama myamse. 你给我的。 Nala. Angan ka do kharo halo he. Chalo ri garden nang su. Nang site ma ma site la. Slow cái rồi. Site ka phang tak ka ta na ka moskata ba mo do. 1 2 3 Siamo sere. Something draw. Uy! Ano pa sa bangang siya mo? Uy! Iba siya bunga matcha. 어이 그. 완또 그래. 달래. Chết rồi. Memory ni lala. Kanyang mazali nga CD. 써서 넘물어서. 아. nga thùng này hồng này hay sinh nga gì à? nga sao? Yes. 타마사로. Kaya empty sa mga kapatid niya nagsisim. 이엔 전한 거 조금 더 항어들이. 아이 공나 아란 그 여우람. Ay siya sa kung nalay ni. Yan po doon yan. Nalay. Sibuk sa piyo yadi doon na. 하브라. Now, 삭기. nanaw kita ni na haraman. nga도 하브라 봐. 아. Ngal baru man hay pinatra. 말로 야우답니다. nga크라. Oo. Ang tao eh. nga크라 속. Ah. 너기 테스트 오잖아. Ay po talaga yan. nga크라 딜레 왜 폰 나오는 거. Lae ka eh. 어. Sila may happy. 하브라. Habra. Nang KFC bibirura. 비거도 뭐. 넌케 마가 사던데 넌 케 밤으로. Saning da bra. Saning dia. Hindi tayo po sa course na. 사토. Saning da bra. Ano si saning bra? 아이 디자인 데. 하브라. 하는 거니. 아이 하는 통 그럼. Kỹ nó không sao chỉ biết hậu. Ăn. Con xem rồi. 이거 남자 일로 하브라는 게. 아. 안녕하세요. hay là hậu đi nè. 근데 난 부인도 아이 전반을 인절래. Anh in thay tuổi nè. Sẽ. Ê, ngon yêu nè. 아? Sẽ được rồi. 남 하고 그래? 그러니까 너는 너희 짜토 그래야지. 싸봐. 됐지 난 그래.
बात भी करो ना बात नहीं कर रहा है तो आयुष एकदम झुक गया खाओ खाओ मिर्चा वाला खाना है हाँ सांग के हाप हो गया हाँ सा真是是没有俺是杀给他好的。能定俺的手没有不错不杀多，马路杀多给我。那俺就是杀，或者做木杀的呢，破坏了呢。